Hello guys, koi ngasi jo vlog om phule. Ngasi di koi gi Joyras na cameraman ore ko. Joyras se ai mayum de chingthu purak puni ko. Nang kai dore ba nang kai nungai tre ba na. Sum kai haru ne. Sum thabor mal sum lo chinda bi sum ngai ta ba. As aduni ne nang akoi gi nungai ta bai je akoi gi mi gi mapalam da di akoi gi psychologist dai kai de loi tanari ne ba natra. Adu nangidi ai friend ama lei na ha na dum tum ma lei ba adu di oi thok tab ni na ching thok ka ni ko nang lai je Tum lei ba kai nang a sai tum ma lei da i khagi ne kai tum ma de ko yum di phun thai kan na nang thi kai thap nga da tau lei dia ro nonga min nu taw kai thawai kai yung gi thiga thawai ko akhoi nang si ka jari ba ji akhoi marathon ni ko adu ju ticket lau ya da be marathon ya da ko ya thoi mani ol ka re ba adu bu kitang he na paisa bi bai di thawlan le kai yan ta de ate kari bu chaw di ai dun ya akhoi na gari kitang pick ki bai ra kari chaw di ai ngai ke si je akhoi gi injustice ni ko democracy da chatna de si je dun ni kai di ini tu na harak tra dun ni ibungo thawat pe matam loi re adu di akhoi ning tam na da ka kai du ngatang le thawlak pi ne adun kana phai dun ni bo ai dre hana lupa kun lau bodo IT pirang bodam ne ha adu thawlang bodam adu di thadaran da bini du shoi mayam bu mafam je khangbro am tang mayam da ulo mafam je akoi shilong yoksele ka bada shilong gi ching ka re yo ha gi budi hangang di o adu joras aina haining je de hagang ru are ke uri de uroi adu aina haining je jora nang thawai noi ta ba kem tau gnu thawai noi ta ba ba je nang maram khara di lem ni nang noi tri je kai na ro ham kai matang da ro ba tang na hai bro ha adu bro adu ni kai no thabak se lo chinai da bi thabak ai ro nang gi thabak nang na khanjari ba thabak je hoi ni wow chini phajate hai no da uroi da pan adu nang gi thabak che lotion-dri ba ka kai hai ta da ka re si ji yong kari chaw bu ni khoi gi di wa na kham ga la adu joas na ngai tri ja ai na nang thabak lotion da bai na hai re nang school na high school ka ya da nang homework to lak pa nang hai adu thabam ni matan hai matang ni kai nang homework to lok to mi ni không mặc cây to lok to mi ni hai to bra nang huji tan da homework tu gi khoi gi wan thok art khange ba sur cao nu ngai ba ka le tan ba as guys khoi Mount Everest yok selak tu pick yok selak tu cha mas thoi gari na pang thau da thogole khoi gari na makha da le ho matan lo re ka matan lo bi le thori je moi gi na karma matam moi jan khan ne da khoi da tin yeng gi view song pa chira ga ta gi da da buk sem ra Joras nang kim wa tri do ko mai tin ai di shi dore kem ra pa bi wa din ni kim cameraman oi ko mai tau ge kem ra mi ji wa de wa da bra adam shot to nam le ni na lo hom mam le re thil le ado nangi nuai ta bai wari du gi ma kha ta si nang homework tau do bai ne ha re homework to bu lo chale nang thoi nuai ga dra yo adu na lower ba jin nangi pandam je matan ni ka matang nang adu thabuk to lo chale ba ko adu nang pra mind clear oi dra pra next step loi ba nai dab do adu ni ken akhoi gi huang ma hange she khoi na oi ozam na hangam ne ba ko nang no hujik nang matha sai kholi toy myam ji nang da thabam pisala ga thabuk to lo chen da bai ne na tra khoi mi oi ba je lo re ka mu di phang gi na ho loi kan relief phange ba ko adu matha mu tau ai na question ji na si ne ba ko nang je akhoi gi parallel universe ai ta re ko chap mana ba parallel universe da keno leitaba paisa leitaba mafam do paisa leite thabak leite but chaning ba cha ba yai loi to ba yai ba ko loi phang yai ta karim ta wat te hai ta re ko
ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯖꯣꯔꯥꯁ ꯑꯩ ꯑꯃꯨꯛ ꯄꯥꯏꯔꯛꯑꯒꯦ ꯖꯣꯔꯥꯁꯤ ꯂꯩꯔꯦꯀꯣ ꯒꯥꯏꯁ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯊꯣꯛꯇꯤ ꯀꯔꯤꯝꯇ ꯀꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯁꯟꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦꯗꯅ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯔꯤꯝꯇꯁꯨ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯕ ꯄꯨꯔꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪ ꯐ꯭ꯔꯤꯗꯝꯗ ꯅꯪ ꯉꯁꯥꯏꯒꯤꯗꯤ ꯍꯣꯝꯋꯥꯔꯛꯇ ꯇꯧ ꯂꯣꯏꯔꯒ ꯅꯦꯛꯁ ꯂꯩꯔꯤꯗꯅ ꯀꯔꯤꯝ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯦꯔꯦꯂꯦꯜ ꯌꯨꯅꯤꯚꯔꯁ ꯑꯃꯗ ꯂꯩꯔꯝ ꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯕ ꯌꯥꯏ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯤꯁꯨ ꯑꯋꯥꯕ ꯑꯃ ꯂꯩꯔꯝꯅꯤ ꯀꯔꯤ ꯑꯋꯥꯕꯅꯣ ꯍꯥꯏꯔꯣ ꯀꯥꯔꯕꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯂ ꯂꯩꯔꯗꯤ ꯅꯪꯁꯨ ꯀꯩꯁꯨ ꯆꯥꯅꯤꯡꯉꯛꯑꯔꯣꯏ ꯅꯪ ꯆꯥꯕꯒꯤꯗꯪꯁꯨ ꯅꯠꯇꯦ ꯅꯪ ꯉꯁꯤ ꯌꯦꯟ ꯊꯣꯡꯉꯦꯅ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯐꯪꯗꯣꯏ ꯃꯊꯪꯒꯤꯗ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯚꯔꯁꯤꯅ ꯌꯥꯗꯕꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯌꯦꯟ ꯊꯣꯡ ꯆꯥꯔꯦꯅ ꯑꯩꯅꯁꯨ ꯌꯦꯟ ꯊꯣꯡ ꯑꯗꯨꯝ ꯆꯥ ꯌꯥꯕ ꯀꯅꯥꯝꯇ ꯀꯩꯝ ꯀꯩꯅꯣ ꯇꯧ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯂꯩꯇꯦꯕ ꯁꯦꯔꯤꯡ ꯅꯠꯇꯦ ꯁꯦꯔꯤꯡ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯂꯣꯏ ꯐꯪꯖꯔꯅꯤ ꯂꯣꯏꯅꯃꯛ ꯑꯣꯇꯣ ꯑꯣꯏꯅ ꯂꯣꯏ ꯐꯪꯖꯔꯅꯤ ꯑꯗꯨꯗ ꯅꯪꯁꯦ ꯑꯗꯨꯗ ꯂꯩꯕꯗ ꯅꯪ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯌꯣ ꯑꯗꯨ ꯌꯨꯅꯤꯚꯔꯁꯇꯨꯗ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯥꯅꯤ ꯂꯩꯔꯦ ꯈꯜꯂꯁꯤꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯛꯑꯣꯅꯦ ꯂꯣꯏꯅ ꯁꯨꯅ ꯐꯪꯉꯗꯤ ꯑꯃꯨꯛꯁꯨ ꯕꯣꯔꯤꯡ ꯆꯨꯔꯛꯀꯅꯤꯀꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯍꯥꯏꯕꯗ ꯁꯣꯏꯒꯤ ꯄꯣꯠꯇꯤ ꯅꯉꯣꯟꯗ ꯋꯥꯠꯂꯤꯒꯤ ꯄꯣꯠꯇꯤ ꯅꯪꯁꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯉꯝꯅꯕ ꯑꯃꯨꯛ ꯑꯦꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯋꯥꯈꯜꯗꯣ ꯋꯥꯈꯜ ꯑꯦꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯐꯪꯉꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯦꯕ ꯑꯗꯨꯝ ꯌꯨꯁꯦꯁ ꯑꯣꯏꯔꯅꯦꯕ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯂꯩꯇꯕꯁꯨ ꯌꯥꯗꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯀꯝꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯗ꯭ꯔꯥ ꯅꯦꯒꯦꯇꯤꯚ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯚꯔꯁꯇ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯄꯥꯟꯗꯝ ꯂꯩꯇꯦ ꯁꯥꯟꯅꯕ ꯑꯍꯥꯟꯕꯗ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯖꯣꯔꯥꯁ ꯅꯪ ꯄꯥꯟꯗꯝꯗꯨꯗꯤ ꯑꯃꯨꯛ ꯁꯤꯁꯦ ꯅꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯄꯨꯛ ꯇꯧꯗꯅ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤꯅ ꯀꯩꯗ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯎꯆꯤꯒꯨꯝꯕꯗ ꯇꯧꯒꯜꯂꯦꯕ ꯁꯤꯁꯦ ꯎꯆꯤꯒꯨꯝꯕ ꯇꯧꯕꯗꯨꯗ ꯗꯥꯏꯔꯦꯛ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦꯀꯣ ꯂꯣꯏ ꯅꯨꯡꯉꯥꯏꯍꯟꯕ ꯑꯋꯥꯕ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯍꯟꯗꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯔꯛꯑꯦꯕ ꯑꯃꯅ ꯑꯃꯒꯤ ꯃꯥꯅ ꯌꯦꯟ ꯆꯥꯈ꯭ರೆ ꯑꯩꯁꯨ ꯌꯦꯟ ꯆꯥꯏ ꯑꯗꯨꯗꯤ ꯀꯩꯗ ꯀꯩꯅꯣ ꯇꯧꯋꯤꯅꯣ ꯀꯝꯄꯦꯔꯤꯖꯟ ꯉꯥꯛꯇ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯪꯒꯤ ꯑꯩꯈꯣꯏꯅꯗꯤ ꯈꯟꯗ꯭ꯔꯥ ꯄꯨꯂꯞ ꯆꯞ ꯃꯥꯟꯅ ꯄꯤꯔꯗꯤ ꯂꯣꯏꯅꯕ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯀꯥꯏ ꯈꯟꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔ ꯑꯗꯨꯁꯨ ꯄꯣꯂꯤꯇꯤꯛꯁ ꯑꯃꯒ ꯆꯪꯉꯦꯕ ꯍꯥꯏꯗꯤ ꯃꯀꯣꯛ ꯑꯣꯏꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦ ꯁꯤꯅꯦ ꯖꯣꯔꯥꯁ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯋꯥꯔꯜꯗꯣ ꯑꯗꯨꯗ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯐꯝꯗꯤ ꯊꯣꯛꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯨꯔꯒꯁꯨ ꯑꯩꯗꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯒꯥꯔꯤꯁꯦ ꯃꯤꯒꯤꯗꯤ ꯄꯪꯊꯧ ꯊꯧꯒꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯥꯗꯤ ꯌꯥꯗ꯭ꯔꯦ ꯌꯥꯡꯈꯩꯗꯣ ꯀꯨꯟꯗ ꯊꯥꯖꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯅ ꯈꯪꯗꯕꯅꯤ ꯃꯇꯝ ꯆꯠꯅꯤꯡꯕꯗꯣ ꯅꯪ ꯉꯁꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯉꯣꯟꯗ ꯀꯦꯃꯦꯔꯥ ꯄꯥꯏꯍꯜꯂꯤꯁꯦ ꯀꯩꯅꯣꯁꯦ ꯄꯥꯏꯌꯣ ꯑꯗꯨꯝ ꯅꯝꯃꯁꯦ ꯌꯥꯅꯤ ꯁꯦ ꯌꯥꯔꯣꯏ ꯑꯟꯀꯠꯅꯦ ꯅꯝꯗꯣꯏꯁꯦ ꯑꯟꯀꯠ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟꯗꯁꯨ ꯅꯪꯒꯤ ꯑꯅꯤꯁꯨꯕꯥꯎꯗꯤ ꯍꯪꯈ꯭ꯔꯦꯕꯀꯣ ꯑꯍꯨꯝ ꯁꯨꯕꯗ ꯍꯪꯉꯛꯇꯣꯏꯁꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯕ ꯑꯃ ꯂꯩꯔꯤ ꯃꯅꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯔꯣ ꯄꯩꯁꯥꯁꯦ ꯅꯪ ꯄꯩꯁꯥ ꯋꯥꯠꯇꯕ ꯃꯤ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯗꯕ ꯃꯤ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯗꯨꯅꯤ ꯀꯩꯅꯣ ꯅꯪ ꯃꯤꯂꯤꯌꯟ ꯇꯦꯟ ꯂꯩꯔꯁꯨ ꯑꯗꯨꯅꯤ ꯄꯥꯝꯃꯤꯗꯣ ꯅꯪꯒꯤ ꯑꯩꯈꯣꯏ ꯁꯤ ꯑꯦꯝ ꯃꯊꯥ ꯁꯥꯔꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯨꯄꯥ 500 ꯃꯊꯥ ꯁꯥꯕꯗꯣ ꯃꯣꯏꯅ ꯑꯆꯧꯕꯗ ꯃꯣꯗꯤꯕꯨ ꯋꯥꯔꯤ ꯀꯩꯅꯣ ꯁꯥꯔꯝꯅꯤ ꯁꯥꯗ꯭ꯔꯤ ꯀꯩꯅꯣ ꯑꯗꯨꯅ ꯄꯩꯁꯥꯅꯦ ꯊꯕꯛꯅꯦ ꯅꯦꯛꯁꯤꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯇꯧꯕꯗꯣ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯤꯖꯕ ꯅꯪ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯒꯤꯅꯣꯕ ꯑꯗꯨꯒꯤ ꯑꯍꯨꯝꯗꯣ ꯑꯗꯨ ꯍꯥꯟꯅ ꯃꯦꯅꯦꯖ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯋꯥꯈꯜ ꯗꯤꯄ꯭ꯔꯦꯁꯟ ꯀꯩꯀꯥ ꯂꯣꯏ ꯇꯧꯕ ꯐꯗꯣꯏꯅꯤ ꯍꯥꯏꯔꯣ ꯅꯪ ꯍꯥꯏꯔꯣ ꯑꯗꯨꯔꯣ
ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯖꯝꯔꯥ ꯑꯗꯨꯝ ꯌꯨꯝꯗꯨꯅ ꯍꯧꯔꯕꯅꯦ ꯍꯥꯏꯗ ꯅꯪꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯪꯁꯦ ꯍꯥꯟꯅꯗꯤ 10 ꯄꯤꯌꯨ 5 ꯄꯤꯌꯨ ꯇꯧꯔꯝꯅꯦꯕ ꯈꯤꯇꯪ ꯁ꯭ꯇꯦꯞ ꯑꯃ ꯀꯥꯔꯀꯥꯟꯗ ꯑꯃꯨꯛ 15ꯗꯨ ꯀꯩꯁꯨ ꯌꯥꯔꯣꯏꯕ 15 ꯍꯥ lupa 35ꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦꯕ ꯑꯃꯨꯛ ꯁ꯭ꯇꯦꯞ ꯑꯃ ꯀꯥꯔꯛꯑꯅꯦꯕ ꯃꯥꯅꯦ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩꯕ ꯋꯥꯎ ꯐꯖꯔꯛꯑꯦ ꯖꯣꯔꯥꯁ ꯅꯪ ꯀꯣꯟꯅꯗꯤ ꯅꯣꯏ ꯌꯨꯝꯒꯤ ꯑꯃꯨꯛ ꯅꯪꯅ ꯑꯃꯨꯛ ꯂꯤꯗꯔꯁꯤꯞ ꯂꯧꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ yes ꯂꯐꯨꯁꯤꯅ ꯑꯃꯨꯛ ꯂꯐꯨꯔꯣ ꯀꯩꯅꯣ ꯁꯤꯕꯣ ꯅꯠꯇꯦ ꯈꯔ ꯂꯐꯨ ꯀꯣꯏꯗꯦ I don't know what this is ꯃꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ ꯖꯣꯔꯥꯁ ꯅꯪ ꯅꯝꯃꯤꯗꯣ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗꯅꯤ ꯅꯪ ꯅꯝꯃꯤꯗꯣ ꯉꯥꯛꯇ ꯑꯣꯟꯊꯣꯛꯎꯗꯅ ꯆꯧꯁꯦ ꯌꯧꯅꯤ ꯕ꯭ꯔꯣ ꯅꯪ ꯏꯄꯥꯏ ꯄꯥꯏꯅꯤꯡ ꯀꯦꯃꯦꯔꯥꯃꯦꯟꯁꯤ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯁꯤ ꯃꯌꯥꯝ ꯀꯤꯟ ꯊꯤꯜꯂꯁꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯗꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯧꯅꯥꯕꯨ ꯐꯅꯌꯥꯝꯕꯨ ꯐꯔꯤꯅꯦ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥ ꯀꯥꯞꯄꯤ ꯋꯥꯗꯕꯅꯦ ꯑꯗꯨꯝ ꯉꯥꯡꯉꯁꯨ ꯈꯪꯍꯧꯗ ꯇꯥꯈꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯐꯝꯐꯝꯒꯗꯤ ꯂꯩ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁ꯭ꯇꯦꯞꯁꯨ ꯑꯃꯁꯨ ꯂꯩꯔꯤꯕ ꯖꯣꯏꯔꯥꯖ you are very very nice ꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯌꯥꯅꯤ ꯀꯩꯅꯣ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯩ ꯌꯨꯝꯁꯦ ꯍꯥ ꯀꯔꯝ ꯏꯌꯦ ꯅꯥꯒꯥꯂꯦꯟ ꯍꯥꯏꯔꯣ ꯅꯥꯒꯥꯂꯦꯟ ꯀꯥꯏ ꯑꯗꯨ ꯍꯦꯃꯟꯇꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ ꯍꯩꯉꯥꯡ ꯍꯩꯉꯥꯡ ꯍꯥꯏꯕ ꯑꯣ ꯍꯩꯉꯥꯡ ꯅꯒꯔ ꯚꯦꯟꯗꯤ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯅꯗꯤ ꯐꯖꯔꯤꯌꯦ ꯁ꯭ꯋꯥꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯏꯁꯤꯡ ꯂꯩꯔꯛꯁꯦ ꯍꯥꯏꯗ꯭ꯔꯥ 이신게 거울랑에 해줘야지. 아두디 마치가 시기 또 빅질 로어 먼저 하셔도다. 대박 하시게. 그이 강 널 하시게 기나. 나가를 하바. 나가도 NE 여기는. 여기. 저 나가르가 하기더라. 아도 거기 파이트를 이렇게 더. 빠 독담네. 마이테 메익 들어가이나. 어때 호연데 하는데 너 어느 대봐 멋있다. 강디. 멋있다. language की दिए कोई शब्दों पे आ रहा है ना मुझे पुंग क्या तारे पुंग बारो तारे बारो जे कोई language नते 말대 하 तेरोजु नहीं तेरोजु ले बंगाली ने तेरोजु ट्राई ट्राई करना अदो तेरोदी 13 ने काय ट्राई थोइना 어때 अदो तन ना सम स्टेप बेस्ट वाला इमाम जो ले इसी 시대이 뭔가 깎고 야도 잘 요걸 깎도 봐 제 만들어야 시도래 시도래 짐 그냥 산다리 사실 로 저기 cái ba nhanh phải tông không có ha tăng tàu hả tăng tàu sẽ làm gì đó xin như vậy ngoài chẳng 그럼 뭐 plastic 거기 신 한번 좀 까지 싫어 아 뭐 기타 되게 까고 아 어디지 그런 것도 있다 이게 뭐이 폴로고 있긴 폴로기 킨드링 하듯이 lambi semam dia एक हिंदी पैसा का लग नहीं है lâu giờ nó cái đó mi जो सी cái maintenance तो इन्हीं के ना तो जरा ngasih cái video gì đi 45 minutes sang là gì na to 이게 뭐 있다 cái với tận nữa ngasih đến cho hitra mà tung đã yên phải ngang cho cái máy tàu cái khốt cái 아들 간에 찍고 나서 그러더라. 마담들이 골라서 또 다이먼드가 다 가더라 근데. 다이먼드 가이고. 거기 안 타고. 근데 무슨 꽃에 땅 pomo기. 땅만. 맞아. 거기 와비기 작품 내가 있어. 서 이제 그냥 또 왜라. 다래 깍슬이. drone area accident am to ko le so curve le bani na yes ne sidi direct
guys ꯑꯩꯅ ꯈꯪꯕꯗ ꯚꯤꯗꯤꯑꯣꯁꯦ ꯁꯣꯔ ꯍꯣꯟꯕꯩ ꯃꯈꯣꯟ ꯉꯥꯛ ꯇꯥꯔꯝꯗꯣꯏ ꯃꯥꯜꯂꯦ ꯄꯪꯊꯧꯗ ꯊꯧꯒꯠꯂꯤ ꯑꯩꯈꯣꯏꯅ ꯊꯧꯒꯠꯄ ꯌꯥꯗꯦ ꯁꯤꯕꯨ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯆꯥꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯤ ꯑꯗꯨꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯁꯤ ꯅꯪ ꯅꯍꯥꯟꯋꯥꯏ ꯅꯝꯕꯗꯨꯅꯤ ꯁꯣꯠꯇꯣ ꯑꯃꯨꯛꯀ ꯅꯝꯕꯤꯔꯨꯔꯣ ꯁ꯭ꯋꯥꯏꯗꯩ ꯁꯣꯠ ꯐꯖꯕꯅꯤꯅꯦ ꯅꯠꯇ꯭ꯔꯒ ꯀꯥꯏꯋꯥꯏꯗꯅꯣ ꯁꯤꯗꯒꯤꯔꯣ ꯁꯣꯠ ꯐꯖꯕꯗꯣ ꯑꯣ ꯑꯥꯗꯩꯅꯤꯅꯦ ꯁꯣꯠ ꯐꯖꯕꯗꯣ ꯑꯁ ꯖꯣꯔꯥꯁ ꯉꯁꯤ ꯅꯪ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯕꯤꯔꯒꯁꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯑꯩꯅ ꯑꯣꯏꯅ ꯑꯣꯏ ꯂꯩꯔꯦ ꯀꯦꯃꯦꯔꯥꯁꯨ ꯐꯖꯅ ꯅꯝꯃꯣꯁꯨ ꯌꯥꯗꯕ ꯅꯝꯕꯤꯒꯦꯁꯨ ꯌꯥꯗꯕ ꯑꯗꯨꯗꯤ ꯀꯔꯤ ꯇꯧ ꯍꯥꯏꯔꯣ ꯍꯥꯏꯅ ꯖꯣꯔꯥꯁ ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯕꯅꯦ ꯀꯩꯅꯣꯝꯃ ꯇꯣꯛꯈ꯭ꯔꯦꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤꯗ ꯌꯥꯗꯦ ꯅꯪꯒꯤ ꯑꯣꯏꯕ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯈꯜꯂꯤꯗꯣ ꯍꯥꯏꯔꯣ ꯑꯗꯨꯔꯣ ꯀꯣꯂꯥꯁ ꯀꯥꯗꯕꯤ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯂꯩꯇꯕ ꯃꯐꯝ ꯆꯠꯅꯤꯡꯕ ꯑꯣ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯋꯥꯕ ꯐꯕꯅꯦ ꯁꯤꯒꯨꯝꯕ ꯀꯩꯅꯣꯗ ꯀꯥꯕꯗꯣ ꯀꯦꯔꯦꯟ ꯀꯔꯤ ꯁꯤꯗꯤ ꯀꯩꯅꯣ ꯂꯩꯇꯦꯕ ꯃꯨꯠ ꯅꯨꯡꯉꯥꯏꯇꯦꯕ ꯑꯃꯗꯤ ꯗꯥꯏꯔꯦꯛ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯥꯒꯗꯕ ꯅꯠꯇꯦ ꯁꯤ ꯆꯀꯥꯅ ꯀꯥꯒꯗꯕꯅꯦ ꯁꯤꯗꯤ ꯆꯀꯥꯗꯣ ꯄꯨꯡ ꯂꯣꯏꯔꯦ ꯍꯥꯏꯖꯤꯜꯂꯛꯏ ꯃꯣꯏꯅ ꯑꯗꯨꯝ ꯃꯅꯥ ꯇꯛ ꯊꯥꯗꯔꯝꯃꯗꯤ ꯑꯁ ꯀꯨꯝꯕꯒꯤꯁꯨ ꯈꯟꯒꯗꯕꯅꯦ ꯑꯩꯈꯣꯏꯁꯦ ꯀꯨꯝꯕꯗꯤ ꯋꯥꯔꯣꯏ ꯀꯟꯅ ꯆꯤꯜꯂꯣ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯁ꯭ꯄꯣꯠ ꯐꯖꯕꯗꯤ ꯃꯌꯥꯝꯗꯣ ꯎꯠꯄꯤꯌꯣ ꯂꯩꯔꯝꯗ꯭ꯔꯤꯕꯣ ꯋꯥꯎ ꯑꯣꯟꯗꯒꯤꯁꯨ ꯙꯨꯛ ꯂꯥꯎꯅ ꯋꯥ ꯖꯣꯔꯥꯁ ꯀꯦꯃꯦꯔꯥꯗ ꯄꯤꯔꯣ ꯏꯟꯊꯔꯛꯑꯒꯦ ꯆꯀ꯭ꯔꯥꯛ ꯇꯥꯈ꯭ꯔꯦꯕ ꯖꯣꯔꯥꯁ ꯋꯥꯎ ꯃꯐꯝꯁꯤꯗꯤ ꯏꯪꯅ ꯆꯤꯛꯅ ꯐꯖꯗ꯭ꯔꯥ ꯖꯣꯔꯥꯁ ꯀꯦꯃꯦꯔꯥ ꯀꯥꯞꯄꯒꯤ ꯃꯀꯥ ꯀꯥꯟꯅꯕ ꯍꯥꯏꯕꯤꯌꯨꯔꯥ ꯇꯁꯦꯡꯅ ꯌꯥꯎꯗꯣꯏ ꯀꯥꯔꯛꯑꯗꯤ ꯉꯁꯥꯏ ꯂꯦꯞꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯑꯁꯥꯏꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩ ꯂꯦꯞꯇꯣꯏꯅꯣ ꯑꯩꯗꯤ ꯀꯥꯒꯦ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯂꯦꯞꯄ ꯐꯝꯃ ꯋꯥꯏ ꯂꯩꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯀꯥꯔꯒꯦ ꯑꯩ ꯈꯤꯇꯪ ꯑꯩ ꯆꯥꯛ ꯈꯔ ꯌꯥꯝ ꯆꯥꯔꯦ ꯉꯁꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯔꯅꯤ ꯆꯥꯔꯣꯏ ꯑꯩ ꯅꯨꯡꯗꯥꯡꯒꯤꯁꯨ ꯌꯥꯎꯅ ꯆꯥꯊꯣꯛꯑꯦ ꯑꯁꯦꯡꯕ ꯑꯩ ꯇꯨꯝꯒꯦ ꯑꯗꯨꯅꯤ ꯋꯥꯎ ꯀꯩꯅꯣꯁꯤ ꯌꯦꯡꯉꯨꯅꯦ ꯎꯁꯤ ꯌꯦꯡꯉꯨꯅꯦ ꯖꯣꯔꯥꯁ ꯋꯥꯏꯠ ꯑꯦꯡꯒꯜꯒꯤ ꯎꯅꯦ ꯁꯤꯗꯤ ꯁꯤꯔꯣ ꯄꯥꯏꯟ ꯇ꯭ꯔꯤꯁ ꯍꯥꯏꯔꯣ ꯀꯩ ꯎꯅꯔꯣ ꯎꯆꯥꯟ ꯎꯆꯥꯟ ꯋꯥꯎ ꯁꯣꯠ ꯑꯃꯗꯤ ꯂꯩꯔꯝꯃꯦ ꯁꯤꯗ ꯖꯣꯔꯥꯁ ꯌꯦꯡꯉꯣ ꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯋꯥꯎ ꯀꯩꯅꯣ ꯆꯪꯉꯨꯁꯤ ꯁꯤꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯣ ꯅꯨꯃꯤꯠ ꯆꯪꯉꯨꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅꯦ ꯑꯩꯁꯦ ꯅꯨꯃꯤꯠꯁꯦ ꯐꯖ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤꯌꯦ ꯂꯥꯛꯑꯣ ꯖꯣꯔꯥꯁ ꯂꯥꯛꯑꯣ ꯃꯈꯥꯗ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅ ꯒꯥꯏꯁ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯃꯤꯅ ꯑꯄꯥꯝꯕ ꯑꯃꯁꯦ ꯃꯥꯟꯅꯗꯦꯅꯀꯣ ꯃꯥꯟꯅꯗꯦ ꯀꯅꯥꯝ ꯃꯥꯟꯅꯗꯦ ꯅꯪ ꯉꯥꯔꯤ ꯄꯥꯝꯕ ꯌꯥꯏ ꯑꯩꯁꯨ ꯉꯥꯔꯤ ꯄꯥꯝꯃꯦ ꯉꯥꯔꯤꯗꯤ ꯂꯣꯏ ꯆꯥꯕ ꯉꯥꯛꯇꯅꯤ ꯉꯥꯔꯤ ꯑꯁ ꯑꯩ ꯉꯁꯥꯏ ꯁꯤꯡꯖꯨ ꯆꯥꯏ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯉꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯖꯣꯔꯥꯁ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯑꯥꯗꯒꯤꯁꯤꯅꯤꯀꯣ ꯑꯥꯗꯒꯤ ꯕ꯭ꯔꯣꯟꯖ ꯁ꯭ꯇꯦꯆꯨꯁꯤꯅꯤ ꯅꯛ ꯂꯩ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯃꯊꯛꯇ ꯀꯥꯞꯄꯤꯌꯨ ꯋꯤ ꯄ꯭ꯂꯥꯟ ꯋꯤ ꯄ꯭ꯔꯣꯇꯦꯛ ꯗꯨ ꯌꯨ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦꯗ ꯃꯣꯏꯗ ꯇꯔꯥ ꯏꯕꯣ ꯆꯨꯝꯅꯒꯤ ꯋꯥꯍꯩꯗꯣ ꯐꯖꯧꯗꯕꯅꯤ ꯖꯣꯔꯥꯁꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯒꯥꯏꯁ ꯋꯥꯎ ꯁꯤ ꯇꯣꯡꯉ ꯊꯧ ꯌꯥꯏ ꯅꯨꯡꯉꯥꯏꯗꯕꯅꯤ ꯁꯤ ꯊꯧꯔꯗꯤ ꯏꯕꯣ ꯅꯪ ꯂꯩꯔ ꯄꯥꯏꯗꯨꯖꯥꯅꯤ ꯌꯥꯎꯈꯤꯅꯤꯀꯣ ꯁꯤ ꯃꯁꯥ ꯄꯥꯟꯕ꯭ꯔꯥ ꯁꯤꯗꯤ ꯃꯁꯥ ꯌꯥꯎꯗꯦ ꯃꯁꯥ ꯄꯥꯟꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯁꯥ ꯄꯥꯝꯕꯗꯤ ꯆꯠꯅꯗꯦ ꯍꯥꯞꯇ꯭ꯔꯦ ꯆꯥꯟꯅꯗ꯭ꯔꯦ ꯑꯃ ꯀꯩꯕ ꯑꯃ ꯀꯩꯅꯣꯗꯣ ꯐꯨꯔꯤꯡꯒꯤ ꯑꯃ ꯄꯥꯝꯕꯗꯣ ꯃꯃꯤꯡꯗꯣ ꯌꯨꯅꯤꯀꯣꯔꯟ ꯅꯠꯇꯦ ꯌꯨꯅꯤꯀꯣꯔꯟ ꯅꯠꯇꯕꯗꯣ ꯑꯃꯗꯣ ꯀꯔꯝꯕꯅꯣ ꯄꯣꯅꯤꯔꯣ ꯀꯔꯤꯅꯣ ꯄꯥꯠ ꯄꯥꯟꯗꯕ ꯋꯥꯏ ꯄꯠꯄ ꯀꯌꯥ ꯕꯣꯜꯇꯥꯏ ꯇꯧ ꯑꯩ ꯉꯝꯃꯦꯕ ꯑꯗꯨ ꯖꯠ ꯌꯧꯗ꯭ꯔꯣ ꯀꯦꯃꯦꯔꯥ ꯊꯥꯟꯖꯜꯂꯛꯄꯁꯦ ꯀꯦꯃꯦꯔꯥ ꯊꯥꯝꯃꯦꯅꯤꯕꯣ ꯂꯦꯞꯇꯤꯕꯣ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯂꯦꯞꯁꯤ ꯒꯥꯏꯁ ꯁꯤꯗꯣꯔꯦ
ꯃꯊꯛꯇꯗꯤ ꯌꯥꯝ ꯅꯛꯃꯜꯂꯅꯤ ꯁꯤ ꯐꯖꯩ ꯑꯣ ꯖꯣꯔꯥꯁ ꯋꯥꯕꯒꯤ ꯁꯛꯇꯝ ꯑꯃ ꯂꯩꯔꯦ ꯁ꯭ꯋꯥꯏꯗꯩꯗꯤ ꯑꯇꯣꯞꯄ ꯂꯝꯒ ꯃꯥꯟꯗ꯭ꯔꯣ ꯖꯣꯔꯥꯁ ꯒꯥꯏꯁ ꯑꯩꯈꯣꯏ ꯌꯧꯁꯤꯜꯂꯛꯑꯦ ꯁꯤ ꯂꯩꯔꯦ ꯋꯥꯅ ꯋꯥꯔꯅꯤ ꯀꯥꯖꯔꯛꯏꯁꯦ ꯀꯩꯗꯧꯔꯦ ꯀꯥꯏ ꯂꯩꯍꯧꯔꯦ ꯖꯣꯔꯥꯁꯅ ꯍꯥ ꯋꯥꯎ ꯐꯗꯤ ꯐꯖꯔꯦ ꯒꯥꯏꯁ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯅ ꯍꯨꯃꯥꯡꯒ ꯇꯥꯅ ꯇꯧꯔꯤꯁꯦ ꯁꯤ ꯃꯐꯝꯁꯤꯒꯤꯅꯤ ꯐꯝꯒꯦ ꯍꯥꯏꯔꯣ ꯖꯣꯔꯥꯁ ꯐꯝꯃ ꯂꯩꯍꯧꯔꯅꯨ ꯃꯊꯛꯇ ꯅꯝꯕꯤꯒꯦ ꯑꯩꯁ ꯒꯥꯏꯁ ꯆꯤꯟꯅ ꯀꯩꯅꯣꯗꯤ ꯌꯧꯁꯤꯜꯂꯛꯑꯦ ꯀꯩ ꯐꯥꯎꯏ ꯖꯣꯔꯥꯁ 와주 와인 와인 와인. ꯑꯝꯇꯪꯗꯤ ꯌꯦꯡꯍꯜꯂꯨꯗꯅ ꯃꯊꯛꯁꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁꯤ ꯊꯣꯡꯉꯤꯁꯦ Cây mà liêu khana mà liêu. ꯑꯁ ꯕ꯭ꯔꯣꯟꯁ ꯀꯩꯅꯣꯁꯦ ꯂꯣꯏ ꯀꯣꯛꯑꯕ ꯃꯥꯜꯂꯦꯀꯣ Wasu ta cái. Ui, đúng tôi nè. ꯖꯣꯔꯥꯁ ꯐꯨꯠ ꯂꯥꯎꯅ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯄꯨꯊꯈꯤꯖꯅꯤ Xin một cái gì. ꯕ꯭ꯂꯣꯛ ꯇꯧꯔꯣꯁꯦ ꯍꯩꯕꯅꯦ ꯁꯨꯃꯥꯏꯅ Thế ꯕ꯭ꯂꯣꯛ nó ꯇꯧꯔꯣ ꯁꯨꯃꯥꯏꯅ hay rồi. Chưa. Đâu gì. Cái này. ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ ꯍꯥꯏꯕ ꯅꯪ ꯏꯌꯥ ꯌꯥꯗꯦ ꯖꯣꯔꯥꯁ ꯇꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯅꯤ ꯚꯔꯖꯟ ꯁꯤ ꯂꯩꯔꯦ ꯖꯣꯔꯥꯁ ꯅꯪ ꯁꯤ ꯇꯣꯡꯉꯒ ꯊꯧꯕꯗꯤ ꯌꯥꯅꯤ Chiên cái đó. ꯁꯤꯅꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯧꯒꯠꯂꯛꯑꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅꯣ Mà sao con đi mang rồi. ꯁꯒꯣꯜ ꯇꯣꯡꯈꯠꯂꯛꯇꯣꯏ ꯋꯥꯠꯂꯤ ꯃꯥꯏꯁꯦ Mai chỉ mùng nam ăn rồi. ꯐꯨꯅꯟꯗꯥꯅꯤ Ta xin nó tông. À tông cái rồi. ꯖꯣꯔꯥꯁ ꯅꯪ ꯉꯁꯤ ꯚ꯭ꯌꯨ ꯐꯖꯕ ꯑꯃ ꯂꯩꯔꯤꯌꯦ ꯑꯁ ꯁꯤꯗꯤ ꯀꯥꯎꯖꯔꯣ ꯅꯪ ꯃꯤꯅ ꯐꯨꯔꯛꯅꯕ Xin là mi tông mi om rồi. ꯃꯤ ꯌꯥꯎꯔꯝꯗ꯭ꯔꯦꯔ ꯁꯣꯝꯒꯤ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯌꯦꯡꯈꯤꯁꯤꯗ ꯅꯪ ꯒꯥꯏ ꯁꯤꯗꯁꯨ ꯁꯒꯣꯜ ꯑꯃ ꯂꯩꯔꯦ ꯃꯤꯗꯤ ꯇꯥꯍꯧꯔꯦ ꯖꯣꯔꯥꯁ ꯅꯪ ꯇꯣꯡꯈꯤꯁꯦ ꯌꯥꯏꯀꯣ Tao đấy nè. Bố mà chết là bằng. ꯑꯁ ꯑꯩꯈꯣই ꯑꯥꯗꯩꯁꯤꯅ ꯀꯩꯅꯦꯕ ꯖꯣꯔꯥꯁ ꯑꯥꯗꯩꯁꯦ ꯀꯩꯅꯣꯝ ꯂꯩꯔꯦ ꯁꯤꯗ Mi không cần đâu. ꯁꯤꯗꯩꯅ ꯀꯗꯣꯝ ꯁꯥꯏꯠꯇꯅꯣ ꯊꯤ ꯂꯥꯞꯄꯦ ꯆꯤꯡꯒꯤꯁꯨ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯂꯦꯠꯁ ꯒꯣ ꯖꯣꯔꯥꯁ ꯅꯪ ꯉꯁꯥꯏ ꯋꯥꯔꯛꯄ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ Phở đấy cái. ꯆꯤꯡ ꯃꯇꯣꯟꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯖꯣꯔꯥꯁ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯋꯥꯅ ꯈꯥꯛꯏꯕꯁꯨꯅꯦ ꯔꯤꯂꯤꯐꯔ ꯑꯣꯏꯔꯛꯏꯔꯕ Khana đi khác xí mà đấy. ꯐꯖꯩ Tôi xí cái làm gì sắp nổi mà. ꯀꯩꯅꯣꯁꯤꯔꯣ Không lấy mà. Sẽ chinh này hay. ꯅꯪ ꯆꯠꯀꯦꯔꯣ ꯁꯤꯗ Tôi sẽ. Chấp nhận. ꯀꯗꯣꯝꯗꯩꯅꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ Xin là ꯑꯁ ꯇꯟꯗ꯭ꯔꯣ ꯁꯤꯗ ꯆꯠꯂꯗꯤ ꯅꯪ ꯁꯣꯝ ꯑꯣꯟꯊꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ No. Adventure mà đi thôi. ꯑꯣꯟꯊꯕꯗ ꯏꯟꯚꯦꯟꯆꯔ ꯍꯥꯏꯔ Chắc bị hẳn đấy. Chỉ tôi mấy ngày chắc tôi rồi. Mình đi này mà chơi. ꯅꯥ Tôi nói cho bạn được chứ. ꯐꯗꯤ ꯐꯖꯔꯦ ꯅꯠꯇꯦꯗ ꯖꯣꯔꯥꯁ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯗꯤꯁꯀ꯭ꯔꯥꯏꯕꯇ ꯇꯧꯔꯛꯑꯣ ꯃꯊꯛꯀꯤꯁꯤ ꯃꯊꯛꯀꯤꯁꯤ Come on. ꯃꯊꯛꯀꯤ ꯃꯅꯤꯡꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯟꯁꯀꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯆꯨꯁꯤ ꯎꯕꯗ ꯀꯩ ꯐꯥꯎꯋꯦ Asli kem phao được xí chinh nên phải. ꯁꯤꯁꯦ ꯅꯪ ꯏꯝꯐꯥꯜ ꯇꯨ ꯅꯠꯇꯦ ꯒꯨꯋꯥꯍꯥꯇꯤ ꯇꯨ ꯏꯝꯐꯥꯜ ꯄꯥꯏꯔꯛꯄꯗ ꯎꯗ꯭ꯔꯣꯁꯦ ꯎꯕ꯭ꯔꯥ Hana sum pai amna si. ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯅꯪ ꯄꯤꯛꯄ ꯁꯤ ꯆꯪꯁꯤꯜꯂꯒ ꯄꯤꯛꯄ ꯃꯥꯜꯂꯦꯗꯅ ꯑꯥꯗꯩ ꯎꯕꯗ ꯊꯤ ꯆꯥꯎꯅ ꯎꯕꯤꯅꯦꯕ ꯊꯤ ꯅꯩꯕꯤꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯅꯦꯃꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯋꯥꯔꯜꯗ ꯍꯥꯏꯔꯒꯅ ꯀꯩꯕ 7 ꯋꯥꯟꯗꯔꯁꯇꯨꯒꯤ ꯃꯅꯨꯡ ꯆꯜꯂꯤꯅꯦꯕ ꯁꯤꯁꯦ ꯅꯪꯅꯗꯤ ꯀꯩꯝ ꯐꯥꯎꯗꯦꯒ ꯍꯥꯏꯁꯦ ꯆꯤꯡ ꯌꯥꯝ ꯐꯖꯩꯒ ꯍꯥꯏꯁꯦ ꯃꯤ ꯄꯣꯂꯣ ꯍꯥꯏꯅ ꯐꯥꯎꯔꯤꯗ꯭ꯔꯣ ꯄꯣꯁ ꯍꯥꯏꯖꯗ꯭ꯔꯣ ꯁꯤꯗ ꯖꯣꯔꯥꯁꯅ ꯍꯣꯜꯂꯤꯕ ꯀꯔꯤꯕ ꯀꯩꯅꯣꯝꯗ ꯂꯩꯔꯦ ꯀꯩꯕ ꯖꯣꯔꯥꯁ ꯑꯗꯩꯁꯦ Mi honaba. ꯃꯤ ꯍꯣꯟꯅꯕ ꯁꯤꯗ ꯁꯥꯡꯅꯅꯤ
guys ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯀꯥꯖꯔꯤꯕ ꯚ꯭ꯌꯨꯁꯤ ꯑꯩꯈꯣꯏ ꯐꯖꯔꯦ ꯅꯤꯡꯊꯤꯔꯦ ꯌꯥꯔꯦꯅ ꯂꯧꯔꯁꯦ ꯖꯣꯔꯥꯁ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯖꯣꯔꯥꯁꯅ ꯑꯗꯨꯔꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯤ ꯁꯤꯗꯤ ꯌꯥꯔꯦ ꯈꯪꯕ ꯃꯈꯥꯗ ꯈꯔ ꯈꯤꯇꯪ ꯍꯥꯞꯄꯗꯤꯀꯣ ꯍꯣꯏ ꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇꯒꯤꯅꯦ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯦ ꯁꯣꯏꯅ ꯉꯥꯛꯇ ꯐꯝꯁꯤꯔꯥ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯋꯥꯠꯂꯦ ꯃꯈꯥꯗꯀꯣ ꯗ꯭ꯔꯦꯟꯒꯕꯨꯗꯤ ꯐꯖꯅ ꯁꯦꯝꯃꯖꯥꯠꯅꯤ ꯁꯤꯁꯦ ꯂꯥꯛꯄꯗꯅꯦ ꯁꯤꯇꯪ ꯑꯣꯏꯅ ꯂꯩꯗꯅ ꯄꯣꯠꯁꯦ ꯍꯣꯏ ꯃꯈꯥꯗꯁꯨ ꯈꯔ ꯚ꯭ꯌꯨ ꯈꯔ ꯐꯖ ꯃꯈꯥꯗꯒꯤꯀꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯝꯃꯗꯤ ꯑꯦꯇꯦꯟꯁꯟ ꯈꯔ ꯍꯦꯜꯂꯤꯗꯅ ꯑꯩꯒꯤ ꯗꯥꯏꯔꯦꯛ ꯁꯤꯅ ꯁ꯭ꯄꯣꯠꯇꯪ ꯑꯣꯏꯕꯅꯤꯅ ꯂꯝꯕꯦꯟꯗꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯀꯥꯔꯒ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯖꯣꯔꯥꯁ ꯃꯊꯛꯀꯤ ꯋꯥꯈꯜꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯇꯣ ꯍꯥꯏꯇꯥꯔꯦ ꯒꯥꯏꯁ ꯁ꯭ꯋꯥꯏꯗ ꯐꯝꯕꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏ ꯃꯇꯣꯟꯗꯨꯒꯤꯗ ꯁꯥꯕꯅꯤꯅꯀꯣ ꯍꯋꯥ ꯅꯨꯡꯁꯤꯠ ꯂꯣꯏ ꯐꯪꯉꯦ ꯁꯤꯁꯦ ꯑꯩꯈꯣই ꯃꯤ ꯐꯣꯇꯣꯁꯨꯠ ꯀꯔꯤ ꯀꯔꯥ ꯂꯨꯍꯣꯡꯕꯩ ꯀꯩ ꯂꯣꯏ ꯂꯥꯛꯅꯩ ꯁꯤꯗꯩꯗ ꯑꯩꯗꯤ ꯀꯨꯏꯔꯦꯕ ꯁꯤꯗ ꯆꯠꯇꯕ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯗꯨꯒ ꯃꯐꯝꯁꯦ ꯀꯥꯈꯠꯂꯛꯄꯕꯨꯗꯤ ꯈꯪꯗ꯭ꯔꯦꯕ ꯌꯧꯔꯝꯗꯥꯏꯒꯤ ꯒꯥꯔꯗꯦꯟ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯑꯃ ꯁꯦꯝꯃꯛꯄꯗꯣ ꯑꯗꯨꯋꯥꯏꯗꯤ ꯐꯖꯅ ꯐꯖꯔꯦ ꯌꯥꯔꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯟꯖ ꯇꯧꯔꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯃꯊꯛꯀꯤ ꯃꯆꯨ ꯇꯥꯔꯝꯃꯤꯁꯦ ꯑꯣ ꯑꯗꯒꯤ ꯅꯩꯔꯦꯅꯦ ꯒꯥꯏꯁ ꯐꯖꯔꯦ ꯌꯥꯔꯦ ꯖꯣꯔꯥꯁ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯀꯝꯄ꯭ꯂꯤꯁ ꯇꯧꯔꯦ ꯑꯩꯅꯗꯤ ꯃꯝꯕꯅ ꯍꯥꯟꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯃꯝꯕꯅ ꯍꯥꯟꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯦꯀꯣ ꯁꯟꯁꯦꯠ ꯂꯣꯏ ꯑꯣꯏꯔꯕꯅꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯥꯔꯝꯃꯤ ꯑꯗꯨꯅ ꯒꯥꯏꯁ ꯖꯣꯔꯥꯁ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯒꯥꯏꯁ ꯃꯌꯥꯝꯗ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯌꯥꯏꯗ ꯂꯩꯔꯦꯗꯣ ꯀꯩꯅꯣꯁꯤ ꯃꯐꯝꯗ ꯈꯔ ꯐꯖꯕ ꯃꯐꯝꯗ ꯑꯃꯨꯛ ꯃꯐꯝꯁꯤꯗꯤꯀꯣ ꯅꯪ ꯃꯐꯝꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯖꯒꯣꯏ ꯁꯥꯕ ꯍꯩꯇ꯭ꯔꯒ ꯁꯨꯃꯥꯡꯗ ꯇꯩꯅꯩ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯅꯠꯇꯦ ꯃꯥꯒꯤ ꯀꯩꯕ ꯑꯃ ꯖꯒꯣꯏ ꯁꯥꯔꯗꯤ ꯁꯨꯃꯥꯡꯗꯅꯤꯅ ꯍꯣꯏ ꯑꯗꯨꯅꯦ ꯁꯨꯃꯥꯡꯗ ꯇꯥꯏꯅꯩ ꯍꯥꯏꯗꯣ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗꯨꯅꯦ ꯑꯩꯈꯣꯏ ꯅꯩꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯒꯁꯨ ꯀꯟꯇꯦꯟꯁꯦ ꯐꯖꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯟꯇꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯒ ꯃꯐꯝꯁꯦ ꯐꯖꯕ ꯍꯥꯏꯗꯤ ꯑꯥꯏꯗꯔ ꯑꯣꯔꯅꯦꯕ ꯆꯠꯅꯩꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯁꯨ ꯆꯪꯉꯤ ꯃꯐꯝ ꯐꯖꯕꯁꯨ ꯆꯪꯉꯤ ꯀꯟꯇꯦꯟ ꯐꯖꯕꯁꯨ ꯆꯪꯉꯤ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯉꯁꯤꯒꯤ ꯅꯪꯅ ꯁꯤꯗ ꯀꯥꯈꯠꯂꯛꯄꯒꯤ ꯃꯐꯝꯁꯦ ꯃꯈꯥꯗꯒꯤꯅ ꯐꯖꯕ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯆꯨꯝꯅꯒꯤ ꯃꯥ ꯈꯔ ꯑꯗꯨꯝ ꯌꯥꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯅꯦꯕ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯐꯖꯕ ꯃꯐꯝ ꯂꯩꯄꯣꯠꯇꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯅꯪ ꯅꯨꯡꯇꯤꯒꯤ ꯀꯥꯎ ꯍꯥꯏꯔꯣ ꯇꯜꯂꯛꯀꯅꯤꯕ ꯕꯠ ꯑꯩ ꯅꯍꯥꯟꯋꯥꯏ ꯊꯦꯡꯅꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯅꯪꯅ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯀꯥꯏꯗꯣ ꯁꯤꯒꯨꯝꯕꯗ ꯀꯪꯀ꯭ꯔꯤꯠꯇꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯊꯥꯔꯤꯉꯩꯗ ꯊꯥꯗ꯭ꯔꯤꯌꯦ ꯀꯩꯝ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯀꯥꯕꯗ ꯀꯩꯝ ꯇꯧꯗꯕꯅꯦ ꯊꯥꯕ ꯍꯥꯏꯁꯦ ꯅꯪꯒꯤꯗ ꯆꯤꯡ ꯂꯩꯕꯥꯛꯀꯤꯗ ꯀꯥꯕꯗꯣ ꯅꯠꯇ꯭ꯔꯒ ꯀꯪꯀ꯭ꯔꯤꯠꯇ ꯑꯩꯈꯣꯏ ꯀꯣꯏꯂꯥꯁꯇ ꯆꯦꯜꯂꯤꯔꯕ ꯊꯥꯔꯦꯕ ꯊꯥꯕꯒꯤ ꯀꯩ ꯍꯧꯕꯗ ꯉꯥꯏꯔꯤꯕꯗꯣ ꯁꯤꯒꯨꯝꯕ ꯇꯧꯗꯣꯏꯗ ꯁꯨꯝ ꯊꯥꯗꯕꯅꯤ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯆꯤꯡ ꯀꯥꯔꯛꯄꯗꯤꯅꯦ ꯖꯣꯔꯥꯁ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯤꯡ ꯂꯩꯕꯥꯛ ꯉꯥꯛꯇ ꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯁ ꯋꯥꯗꯕꯤꯅꯦ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯀꯥꯅꯤꯡꯕꯤꯅꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤꯅꯦ ꯑꯩ ꯀꯩꯗꯩ ꯇꯣꯛꯈꯤꯕꯅꯣ ꯈꯪꯕ꯭ꯔꯣ ꯂꯤꯟ ꯃꯆꯥ ꯈꯨꯌꯥꯝ ꯑꯃꯅꯦ ꯂꯤꯟ ꯃꯆꯥ ꯂꯩꯔꯝꯃꯗꯤ ꯆꯣꯀꯥꯟ ꯀꯥꯔꯒ ꯆꯦꯜꯂꯛꯏꯅꯦ ꯑꯩ ꯍꯜꯂꯛꯏꯅꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯁ ꯀꯥꯏꯗꯒꯤ ꯑꯩꯗꯤꯅꯦ ꯍꯦꯛ ꯇꯧꯕ ꯈꯣꯡꯎꯞꯇꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦ ꯃꯆꯥꯅꯤ ꯏꯁ ꯅꯪ ꯀꯔꯤ ꯆꯤꯝꯄꯨꯟ ꯅꯥꯄꯨꯟꯒ ꯍꯥꯏꯕ꯭ꯔꯣ ꯈꯨꯌꯥꯝ ꯑꯃꯅꯤ ꯖꯣꯔꯥ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯗ꯭ꯔꯦꯟ ꯁꯤꯗꯩꯅ ꯁꯤꯕꯨ ꯑꯁꯥꯡꯕꯁꯦ ꯁꯤꯗꯅꯦ ꯂꯣꯏ ꯂꯩꯔꯝꯃꯤꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯃꯊꯛꯇ ꯃꯄꯤ ꯆꯠꯂꯝꯅꯤꯗꯅꯦ ꯍꯣꯏ ꯑꯗꯨ ꯃꯣꯏ ꯑꯃꯨꯛꯇ ꯃꯆꯥ ꯀꯌꯥ ꯄꯣꯛꯄꯖꯥꯠꯅꯣ ꯑꯩ ꯅꯨꯃꯤꯠꯇꯨꯒꯗꯤ ꯑꯁ ꯆꯧꯀꯥꯟꯅꯦ ꯀꯥꯜꯂꯤꯗꯣ ꯀꯔꯝ ꯍꯪꯒꯦ ꯍꯪꯕ꯭ꯔꯥ ꯂꯤꯟꯁꯦ ꯃꯔꯨꯝ ꯀꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯔꯨꯝ ꯀꯣꯛꯇꯕ꯭ꯔꯥ ꯃꯔꯨꯝ ꯀꯣꯛꯏ ꯀꯩꯅꯣ ꯃꯣꯏ ꯑꯩꯒꯤ ꯃꯔꯨꯝꯁꯦ ꯀꯌꯥꯝ ꯀꯨꯏ ꯈꯪꯗꯦ ꯃꯔꯨꯝ ꯀꯌꯥ ꯀꯣꯛꯄꯅꯣꯗꯤ ꯈꯪꯗꯦ ꯅꯪ ꯂꯤꯟ ꯃꯔꯨꯝꯒꯁꯦ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯣꯅꯦ ꯈꯪꯗꯦ ꯅꯪꯅ ꯈꯪꯗꯕꯗꯣ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯍꯪꯖꯤꯜꯂꯛꯏꯅꯣ ꯑꯗꯣ ꯉꯛꯇꯤꯉꯩ ꯖꯣꯔꯥꯁ ꯑꯩꯅ ꯗꯥꯏꯔꯦꯛ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯈꯤꯕꯕꯨ ꯑꯗꯨꯅꯦ ꯂꯤꯟꯂ ꯀꯩ ꯇꯤꯝꯕꯨꯅꯥꯄꯨꯟ ꯀꯩꯀꯥ ꯇꯣꯉꯥꯟ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯦ ꯆꯧꯀꯥꯟ ꯃꯆꯥ ꯉꯥꯛꯇꯅꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯀꯩꯝꯇ ꯇꯧꯕꯗꯨ ꯑꯁ ꯑꯩꯅ ꯈꯨꯆꯣꯡꯗꯤ ꯃꯣꯏꯗꯣ ꯑꯗꯨꯅ ꯖꯥꯇꯤꯅꯤꯕꯣ ꯑꯩꯒꯤ ꯑꯗꯨꯅ ꯃꯍꯨꯠ ꯆꯦꯟꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣ ꯁꯨꯃꯥꯏꯅ ꯊꯥꯔꯝꯕ ꯁꯨꯝ ꯎꯕꯗꯣ ꯕ꯭ꯂꯦꯛꯇ ꯍꯣꯏ ꯑꯗꯨꯗꯨꯅꯤ ꯑꯁ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ
ꯃꯣꯏꯅ ꯒꯥꯔꯤ ꯄꯨꯈꯠꯍꯟꯕ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯗꯪꯒꯤ ꯄꯨꯈꯠꯍꯟꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤ ꯈꯪꯗꯕ ꯁꯦꯔꯥꯟ ꯊꯨꯔꯥꯟ ꯆꯠꯅꯕꯤ ꯈꯪꯗꯕ ꯃꯤꯔꯣꯔꯦ ꯁꯥꯎꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯐꯖꯔꯤꯁꯦ ꯁꯤꯒꯤꯁꯤꯅꯦ ꯁ꯭ꯋꯥꯏꯒꯤ ꯃꯇꯦꯛꯁꯦ ꯇꯣ ꯁꯤꯗꯩꯅ ꯁꯤꯐꯥꯎꯁꯦ ꯁꯤ ꯋꯧ ꯁꯤ ꯍꯥꯏꯒꯠꯂꯛꯄꯁꯦ ꯒꯦꯠꯀ ꯂꯣꯏ ꯂꯩꯌꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯋꯥꯎ ꯇꯥꯔꯦ ꯋꯥꯎ ꯒꯥꯏꯁ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯅꯠꯇ꯭ꯔ ꯖꯣꯔꯥꯖ ꯉꯁꯤ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯂꯣꯏꯁꯤꯟꯕꯅꯦ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯑꯅꯤ ꯑꯍꯨꯝ ꯂꯣꯏꯁꯤꯜꯂꯤꯁꯤ ꯈꯪꯗ꯭ꯔꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕꯩ ꯂꯣꯏꯁꯤꯟꯕ ꯃꯈꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯤ ꯋꯥꯠꯂꯤꯕ ꯁꯤꯃꯤ ꯐꯥꯏꯅꯦꯜ ꯋꯥꯠꯂꯤ ꯁꯤꯃꯤ ꯐꯥꯏꯅꯦꯜ ꯋꯥꯠꯂꯤ ꯐꯥꯏꯅꯦꯜ ꯋꯥꯠꯂꯤ ꯍꯧꯖꯤꯛꯅ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯑꯗꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥꯁꯤꯅ ꯁꯥꯕꯤꯕꯁꯤꯅꯤꯀꯣ ꯅꯣꯡꯁꯦ ꯉꯥꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯝ ꯎꯗ꯭ꯔꯥ ꯇꯤꯈꯠꯇꯅ ꯊꯧꯗꯈꯤꯕꯅꯤ ꯇꯧꯒꯗꯝ ꯒꯗꯝ ꯄꯥꯏꯈ꯭ꯔꯦ ꯕ꯭ꯔꯦꯛꯁꯦ ꯆꯠꯀꯗꯤ ꯀꯥꯟ ꯇꯧꯅꯤ ꯑꯗꯨꯅꯅꯦ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯆꯞꯊꯠꯂꯀꯥꯟꯗ ꯃꯤꯗꯤ ꯄꯥꯈꯠꯅꯩꯗꯣ ꯏꯗꯤꯕꯣ ꯁꯥꯇ꯭ꯔꯥꯅꯤ ꯑꯗꯨꯅꯤꯅꯦ ꯆꯤꯡꯒ ꯀꯩꯅꯣꯝꯗꯤ ꯇꯧꯈ꯭ꯔꯦ ꯆꯤꯡꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯕ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯖꯨꯔꯥꯖ ꯆꯤꯡꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯕ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯆꯤꯡꯒ ꯈ꯭ꯋꯥꯏ ꯆꯥꯟꯅꯕ ꯒꯥꯔꯤ ꯁꯒꯣꯜ ꯍꯦꯃꯟꯗ꯭ꯔꯣ ꯁꯒꯣꯜꯅꯤꯅꯦ ꯀꯗꯥꯛ ꯍꯥꯏꯕꯅꯦ ꯁꯒꯣꯜꯁꯦ ꯈꯨꯗꯛ ꯁꯒꯣꯜ ꯊꯧꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯐꯩ ꯂꯦꯡꯉ ꯃꯨꯞꯃꯦꯟ ꯂꯣꯏ ꯇꯧꯋꯦ ꯅꯪ ꯄꯨꯔꯥ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯐꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯑꯗꯨꯅ ꯁꯧ ꯊꯣꯝꯕꯤ ꯆꯦꯟꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯛ ꯂꯣꯏꯅ ꯑꯝꯇ ꯅꯣꯏꯗꯕꯅꯦꯕ ꯁꯒꯣꯜꯁꯨ ꯋꯥꯏ ꯑꯩꯁꯨ ꯋꯥꯕꯅꯦꯕ ꯑꯗꯨꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯄꯤꯗꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯃꯤꯗ ꯅꯣꯏꯔꯦꯕ ꯑꯗꯨ ꯀꯩ ꯍꯥꯏꯕ ꯊꯧꯕꯗꯧꯔꯝꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯗꯨꯁꯨ ꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯄꯣꯠꯇꯦ ꯃꯣꯏꯁꯦ ꯍꯣꯏ ꯑꯗꯨ ꯋꯦꯠꯀ ꯍꯦꯜꯂꯗꯤ ꯃꯣꯏ ꯁ꯭ꯄꯥꯏꯟ ꯇꯦꯛꯇꯣꯏꯅꯤꯅꯦ ꯇꯦꯛꯄꯗꯤ ꯀꯣꯜ ꯂꯩꯔꯤꯕꯀꯣ ꯑꯝꯇ ꯃꯣꯏꯒꯤ ꯇꯣꯡꯕ ꯌꯦꯡꯉꯣ ꯀꯩꯅꯣꯒꯤ ꯇꯣꯡꯕ ꯃꯣꯏ ꯈ꯭ꯋꯥꯡ ꯆꯔ ꯅꯝꯊꯔꯛꯀꯅꯤ ꯒꯥꯏꯁ ꯖꯣꯔꯥꯖꯅ ꯍꯥꯏꯕ ꯋꯥꯁꯦ ꯐꯖꯅ ꯇꯥꯁꯟꯕꯤꯌꯨ ꯑꯗꯨꯅ ꯁꯒꯣꯜꯗꯣ ꯑꯅꯣꯏꯕ ꯃꯤꯅ ꯇꯣꯡꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯖꯣꯔꯥꯖꯀꯤ ꯋꯥꯗꯅꯕ ꯈꯨꯆꯠ ꯂꯩꯔ ꯆꯠꯄ ꯑꯃ ꯇꯧꯔꯤ ꯇꯧꯒꯗꯕꯅꯦ ꯖꯣꯔꯥꯖ ꯇꯧꯒꯗꯕꯅꯦ ꯒꯥꯏꯁ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯥꯁꯜꯂꯛꯑꯦꯀꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧ ꯖꯣꯔꯥꯖ ꯃꯈꯥ ꯌꯧꯕꯗꯗꯤ ꯄꯨꯡ 11 ꯇꯥꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯌꯥꯗ꯭ꯔꯦ ꯒꯥꯏꯁ ꯒꯥꯏꯁ ꯑꯩꯈꯣꯏ ꯄꯨꯡ 10:30 ꯇꯥꯁꯜꯂꯦ 11 ꯑꯩꯅ ꯍꯥꯏꯗ꯭ꯔ ꯖꯣꯔꯥꯖ ꯄꯨꯡ 11ꯗ ꯌꯧꯅꯤꯅ ꯅꯠꯇꯦ ꯑꯁ ꯄꯨꯔꯥ ꯌꯦꯡꯉꯨ ꯊꯥ ꯊꯣꯛꯑꯦ ꯌꯦꯡꯉꯨ ꯐꯖꯔꯦ ꯃꯤ ꯑꯩꯉꯣꯟꯗꯒꯤ ꯃꯤ ꯋꯥꯛꯀꯤꯡ ꯈꯜꯂꯛꯑꯕꯅꯤ ꯋꯥꯛꯀꯤꯡ ꯀꯥꯈꯠꯂꯦ ꯃꯈꯥ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯐꯖꯔꯦ ꯁꯤꯗꯤ ꯃꯤ ꯊꯥ ꯊꯣꯛꯇ꯭ꯔꯦ ꯌꯦꯡꯉꯣ ꯏꯪꯗꯤ ꯏꯪꯉꯦꯍꯦ ꯒꯥꯏꯁ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯖꯣꯔꯥꯖ ꯍꯥꯏꯈ꯭ꯔꯣꯅ ꯍꯣꯏ ꯂꯣꯏꯁꯜꯂꯁꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤꯗꯤ ꯏ게 ꯖꯣꯔꯥꯖ ꯀꯩꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯍꯟꯖꯟ ꯌꯦꯡꯉꯤꯗꯣ ꯀꯩꯅꯣ ꯅꯠꯇꯦ ꯉꯁꯥꯏ ꯋꯥ ꯉꯥꯡꯉꯝꯕꯒ ꯇꯨꯝꯗ꯭ꯔꯦꯕꯀꯣ ꯐꯖꯔꯦ